Karigi miyoiba kharatama ina khulliba middle class amadi poor family na sumasum lairariba from the famous book Rich Dad Poor Dad by Robert Kiyosaki. May 2021 faubada Robert ki net worth income asi $100 million ni government employee mana thabak resign tawbadagi karamna millionaire oikhibano haibagi wari asi ngasigi video sida fangbigani. Video asi haubadagi loiba faupatang yengminasi amadi channel asida anova viewers ubiragadi please nungsibiduna like, share, subscribe amadi all bell button so click tawba kaubiganu. Malemgi top billionaire gi secret success adudi lyric paba. The New York Times bestseller list for over 6 years oikiba lyric Rich Dad Poor Dad by Robert Kiyosaki. Asuk yamna lyric asi yo listenadi kanaba kharadi yawbiramgani ko maramaduna lyric asigi video ngasi mayamgi damak puraksari loinana channel asigi maigaidegi mayambu kaikhomna butsari. Robert Kiyosaki gi mapabung ani leirami ahanbagi asina asengba mapabung asibu poor dad haina khangnei PhD lorba matung government employee ma oirami. Ani subasina Robert ki mamanaba Mike ki mapabung ni Robert na mapa tauna ningjaba Rich Dad asi class 8 fail ni amadi businessman amani. Robert na piglingay dagi hauna mapabung ani asidagi pautak kaya matamlami mayamna khangbiri madudi poor haibagi arthadi lairaba haibani amadi rich haibagi arthadi inakhonba haibani. Asida amana yamna lairei loinana amana yamna inakhulli haibanati. Robert Kiyosaki gi mapabung ani asigi wakhalon asi compare tawribani. Number 1, we learn from our experience. Aikhoina tawriba thabak adugi experience dagi tamba. Poor dad lyric fazana tamu adudagi government job natraga private job tawna bohotnau. Rich dad lyric tamtamna sel tanbagi hainabi thamu. Number 2, pay yourself first. Isai thanta pay taw. Poor dad paisa saving taw. Rich dad middle class amadi poor family asi salary fanglakpaga kari leisige haina hana khalli. Saving di lana thamkhro fanglakpa sel aduna atang pochai leinaba hotnabana fangliba. Salary aduna fauba konade fangliba salary adudagi 10% hana khaidoga thambiyu. Thame haiduna chathok thaktok pada loisalu haibanate. 10% investment asi share market, real estate, bond, cryptocurrency mayam asida invest away. Number 3, ask yourself how you can get the things which you want to get. Isai thanta hangjau aina pam liba asi karamna leisigi. Poor dad ay asi leiba ngamde ay adu leiba ngamoy. Rich dad kaidaw nungda hairoidabani ay asi leiba ngamoy. Asi haibagi mahutta ay asi kamaina leisigi. Rich dad na hairibasi karigumba ay asi leiba ngamoy haina hairagadi ay khoigi brain dasu khallani ay ngamoy haina adudagi tanba haurani apamba du wakhalda su khallaroi. Sagi wakhalda ay kamaina leisigi haina khallagadi fangnaba lambi makhal kaya ama thiba hauragani. Number 4, financial intelligence. Isagi sel fanayamna leirabasu financial intelligence tamba yamna maruoi natrabadi lottery fauba kebisida winner oiramba ngasi karimata leitaba kaya ama thengnari. Miyoiba ikhoina khalli sel yamna leiragadi yare haina adubu masi asengba nate. Financial intelligence leitaba mida sel fanayamna pirabasu asum loisin khigani. Soirakliba kadaidagino haiba matamda education system school amadi college da sel kamaina tangani kadaida invest togani asigumba ama fauba takti. Number 5, don't buy liability, build assets. Liability laiganu assets sagatlu. Robert na asida liability amadi assets ani asigi khetnabasi yamna laina fongdokli. Isagi pocketagi thokiba sel adubu liability kawi amadi isagi pocketa sanglaiba sel adubu assets kawi. Robert ki matungina miyoi ayamba assets laibagi mahutta liability oina ayamba lay like iPhone, laptop, luxury home, branded product, car asi long term investment ni haina khalli. Asidi isagi pocket dagi paisa satkibani
Yum leiba sema matamda income laktragadi liability kawi, karigumba bharadagi sale fanglagadi asset kawi, tungda financial freedom oige hairagadi liability hanthaba amadi assets hengathanba. Number 6. Never spend money from your own investment. Isana invest tawkiba sale adu kaidawnungda lauthoga sizinaganu maramdi thamkiba sale aduna ahenba sale porakadawribani lauthokpagi mahutta ahenba kamaina hapsalaga invest tawsige haiba wakhal adu thadabiyu. Number 7. Mind your business. Poor dad. Robert ki poor dad asi hard work ta believe tawrami school chatlaga mark yamna fanglaga arepa thabak amma fangnaba haina company da employee haibadi thabak tawriba miyoi adu mafam amadagi amada sindoklaga thabak tawba adu company na pamdi mafam amada kuina tawraga award fangba employee aduni company na pamlibasi. Risk that migi kairak ta kabagi mahuta isage kairak kabana hena fai isana pamjaba thabak tawbana fai asida hairibasi thabak adu thadu haibanati migi makhada thabak tawrabasu adudagi tamba lepkanu khangba henba haibasi tungda isagi company ama hange hairabasu tamkhibadudagi tanjaningai oiba kayama lei. Handle your fear about money. Aikoina piklingaida cycle thauba tami haujiksu cycle thauba hitaba naha kayama leiri haitribasi cycle thauba tambagi matam fangdaba nate thaubada turaga sokatra haina kibagini asumna miyoi kayama khudong chaba mayama simangali maramdi selda risk lauba kibana adubu punsida risk laudragadi mai pak pahaibadu oithooi. Robert Kiyosaki na hairi madudi risk that asi matampum namakta khali madudi mai thiba si toina thoklagadi isasu kiraktaba ama pokhali. Number 9. Learn the art of selling. Pochai yonbagi kala si tambiyu aikoina phirol nana setlaga chatpa matamda lambida tharaga law khongduna pot yolba mi adu ubadai khoigi wakhalda aise magun leraba mini yoliba adudagi hena haina khalli madu aranbani asengbadi yoliba mi aduna hena magun selibani maramdi mahak yonbagi kala asida nongmagi tamba madi khangba hengatli malem asida yonba heba mi khaktani billionaire oiribasi ming oina hairagadi world gi number 1 billionaire Elon Musk Tesla car sell tawri Jeff Bezos Amazon gi product kayama sell tawri Bill Gates Microsoft Windows sell tawri employee mata millionaire natraga billionaire oiba leibra leiti nongmagi acha thak wataba punsida oige hairagadi employee oyu ahenba senjao paige hairagadi the art of selling haiba maru oi. Number 10. Hire people who are smarter than you. Nangondagi hena haisingba mi adu thammu lairik asida Robert na hairi ming lerba entrepreneur mayamasi mapu adudagi hena haisingba mi lauraga office natraga company aduda thabak tawhalli. Office ki employee asi asset makhalamani salary hena hairakpa matamda pithokadabani. Businessman kharadi khangdaba yawi madudi hotel da chapa matamda tips hena pithoi security guard asu hena tips asum pithoi. Office ki employee singna salary hengatpagi hairakpa matamdadi head na sawi employee singna hairaktringaida hana hengatkadabani asumna tawragadi thabak hena fajana tawgani amadi company su profit hena fangani. Point mayam asigi summary amuktanga hanjage maramaduna video si yengna like su click toubiyu. Number 1. Experience. Aikoina tawkhiba thabak adugi experience dagi tamba thabak tawbada sale phangdrabasu tungda kanagadaba oiragadi lemna oirasu toubiyu tamba kayama fangbigani. Number 2. Pay yourself first. Sale adu isada thamlaga loisalu haiba nate invest tawbagi hainabi thambiyu. Number 3. Believe in yourself. Kaidawnungda wakhalda ai leiba ngamoi haina khanganu ai kamaina leisige haina khallu lambi kayama thoklakani. Number 4. Financial intelligence. Finance education yamna tamba maru oi sale fanamna leirabasu. Number 5. Don't buy liability, build your asset. Imanaba phone atangba pai branded firol setli car atangma tongi
haibasi kaukro karigumba asengbamaki inakhunba mi ama oige hairagdi show off nataba free tension life adu oragadi liability hanthau amadi asset hengatnaba hotnau. Number 6, never spend money from your own investment. Invest tawkiba sale kaidawnungda lauthoga sizinaganu upai leitrakanda profit adu khaktang lauthoga sizinabadi yai. Number 7, mind your business. Isana tawriba thabak adu pukning changna tawbiba. Number 8, how you deal with the fear of money. Risk lawba haibasi nangi punsigidamak risk lawribani. Number 9, learn how to sell. Product kamaina yongani haibagi kala adu tambiyu. Number 10, hire people who are smarter than you. Nangondagi hena haisingba mi adu thamu. Salary matik sana pibiyu maramdi employee hararingai company gi profit hengani. Robert ki life journey amok mayam taminasi. Aigi ming Robert Toru Kiyosaki. Date of birth asi 8 April 1947 ni. Ay asengbadi Japanese ni adubu America da sauraki. Aigi ima nurse ni amadi baba si ozani. Ay graduate lorba matung US ki United States Marine Marine Academy join tawki. Asidagi resign tawkirami. Adugi matung amuk Standard Oil Tankers dasu thataruk rom tawrami. Asidagi si resign tawkirami. Xerox Corporation Company da salesman oina thabak tawrami. Asida sahi ani muk tawrami adusu amuk toki. Aina thabak mayam ama resign tawbagi maramdi isana thabak adu tawbada nungaiba harauba apenba oidabana resign tawbani. Nongma Our Heart is seminar ama yauki masida ayamna interest oiki loinana tamba kaya ama fangki. Asidagi isagi business haudokani khanki badagi business tawkibani loinana lairik kaya masu iba hauki. Risk Global LLC Risk That Company aniasi financial education company ni masida personal finance amadi business education gi leader oiri Robert Kiyosaki. Loinana net worth income asi $100 million ni. Games and sports ta interest leibiba viewers singna trade X asitigisu paisa tanba yai. Ahanbada isa-isagi profile da changbiraga profile details amadi KYC and bank details asi marik sumna minbiyu. Anisubada aikhoina wallet da changbiraga isa-isagi paisa rupees 100 200 deposit isana tawningbatu tawbiraba matungda aikhoina sports ta samna habda cricket asida hauzik IPL tawribasida will an Indian batter win the orange cap in 20 League 2024? Yes or no? Khaktani anisigi marakta for example no haina number matamda kariguma chumagadi aikhoina rupees 82 invest tawbada rupees 384 phangba yai. Sumna tawduna atopa match samna harbada aikhoina football da interest leibiba viewers singsu sigisida sanaba yai. Sitanatana hauzik Olympic haibasu lai maramaduna makhal gi games and sport so aikhoina trading tawba yai. Atopa masana rupees 1 investor ga rupees 70, rupees 5 investor ga 350 phangba, rupees 10 investor ga 700, 100 investor ga 7,000, 500 investor ga 35,000 nungtigi sale tanba yaba sigumba kanaba kaya masu fangbibagi damak video asiki comment natraga description da WhatsApp group fangbigani loinana Telegram group su fangbigani sungsoi soidana join toubiyu loinana masai panjakiba Trade X asigi link comment amadi description da su thamjaramge. Asomna khangdaba leiragasu screen da ubiriba aigi WhatsApp number asida WhatsApp tobirakpa yabigani video si haubadagi loe fawbatang yengbibagi damak ngamkhai letana thagatsari.